Matamgi Manipuri Wari channel asibu tabiriba khoi pumnamakpu taramnok jeri ngasi sum hausa go Matamsigi Devdas 38 suba tangkak amok puduna lakjari mayam punna taminarasi. Rabon Chandragi wahai du tabaduda Nangya ngangbu thembana pumnamakya phaboigani nangsu khaluni aigi chadi amakhaktani aigi lairiba lanthum sanalupa property khuding makhoi ngaktani nachasing nungai phana lekhibadu pamdabra Chandra maroli nanokladuna Sir punsi khongchat chatminaba chanaba mapang thibadi lanthum property maduda thigadaba natene nungsiba haiba wahai masigi magun khangboina thigadabani ne yengo sir gi chana nanthoibabu nungsiba nate pambani kalakpani kayam kuina chatminaba yagane nungsiba yawtana sir haijariba asini sir gi khongfamdo handokpiyo aduga sir gi chambu su themjinbiyo Rabon sauna Chandra de inglakli Chandrana aduga mana lanthoibagi khangna jabi kana ma thablaba iramdam aduda lehawribani haina sutajai magi maramda thoidona tigalubagi mathau tade aduga mana aigi icha lanthoibagi nupi punna dumak leiminabada karishu akaiba leide leine sir akaiba leine aikoigi mitegi chatnabida nupa amana nupi ni lon bhaibase matam amada yaramba yai adubu haujiki matamda tawhaidraba pap pugadaba thabaksingi madungda masisu ama oiredo masigi su mathakta mahai tambani haiduna mafamsida mama mapana thapluba miramsida tharaklaga makhoi khanghanda mafamsida luhungduna leiba haibase aina yaba ngamloi Rabon sauna magi misingdu order tawrakli kana no yumsa atkhayu araiba mi loina mag mafamsida puthoro lanthoibu thiu aduga aigi thabakta aini ngangkiba aina ningkhibagi mayokta leiba mahakpuso punsenduna tham Chandra sauna nammi haiduna khoi bu olabaso akhoi bu punduna thamlabaso lohongboda oithoktabani aini hingningai Chandra ma de Sushila punsenduna thamli Sushila ni phanakan haijai dawidana ba haiduna Ravon usitana nokladuna hongda ba haido namituna yengo namangdani tawgodariba thabak pumba fazana haibada thembada chatrabadi wajaba tabani lanthoibabu yumsidagi thiba changkiba mi singduna kumlaktuna hairari boss kanasu leite yumsida aduga anaba nupi mada lehawi Rabon ngakna ha kari haiba lanthoibadi kadai chatkraba ma ngarang mayumda hankre maram adunani aini luhongbase kaidong nungdoi thokloina hairisi Rabon magi mising mapam thadokduna lanthoibabu thinaba haikre Chandra yam usitana hairakli phangloini phana ma bu thirabaso Arishma kapna dede aidi lanthoibaga ngas ek luhongdrabadi ai hu thakduna sikidi Rabon macha bu themjinjai Chandra madu ubada marauleina noklakli Rabon sauna Chandra da kopang na thai aigi jagi mosanda nangna karimna bayabra ha hayo nanthoiba kadai chatke Chandra sounding lakli Rabana amokso anaba nu piado mafamsida puthoro Sushila pakhatna sir anuda di tawigan please aigi chane naduna leirakpa phana kuiraklabane Chandra sounding duna lei Chandra kanada sunonjaba haitaba maringjal khama nupani aranba yadaba oidaba namthak tawgadabagi saru thawai thajage haiduna leiba misakni Angela bu makhada nupani na putharagli Angela yam wana gublagli mama mapa bu ubada ngakning lakli kapsu kapli Papa kahigido nakoy na mama baba police thado please apta thado piyo Hainduna mama mapagi damag makut lona duna haijaragli Sushila kapladuna imagi beba Mababa kayo daw diye. Nasasokan kap ka nun eh. Ibagi bema. Karisunat na ba da? Ito na makunay jaga na ba natin eh. Nangay gijani.
ꯂꯥꯜꯂꯕꯗꯇ ꯃꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯒꯗꯧꯕꯅꯤ ꯕꯕꯥ ꯏꯄꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯆꯥ ꯀꯞꯀꯅꯨ ꯅꯁꯥ ꯁꯣꯛꯀꯅꯤꯅꯦ ꯔꯥꯕꯣꯟ ꯈꯨꯕꯥꯡꯒ ꯈꯨꯔꯛꯂꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ ꯅꯆꯥꯅ ꯀꯞꯄ ꯎꯔꯒ ꯆꯟꯗ꯭ꯔ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯤ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯍꯦꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯟꯊꯣꯏꯕꯗꯣ ꯃꯐꯝꯁꯤꯗ ꯀꯧ ꯅꯆꯥꯅꯨꯄꯤꯅ ꯇꯥꯔꯤꯕ ꯄꯤꯁꯦ ꯇꯥꯍꯜꯂꯣꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯀꯧ ꯃꯁꯤ ꯄꯨꯝꯕ ꯃꯄꯥ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯁꯨꯁꯤꯂꯥ ꯀꯞꯂꯗꯨꯅ ꯍꯥꯏꯖꯔꯛꯂꯤ ꯏꯆꯥꯁꯦ ꯃꯁꯥ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯂꯟꯊꯣꯏꯕ ꯀꯧ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯡꯁꯤ ꯃꯥꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯂꯟꯊꯣꯏꯕ ꯀꯧ ꯆꯟꯗ꯭ꯔ ꯔꯥꯕꯣꯟꯒꯤ ꯋꯥꯗꯨꯗ ꯊꯋꯥꯏ ꯁꯥꯗꯅ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯂꯤ ꯅꯪꯒꯨꯝꯕꯒꯤ ꯅꯆꯥꯅ ꯀꯌꯥꯝ ꯐꯔꯗꯨꯅ ꯑꯩꯅ ꯂꯨꯍꯣꯡꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯒꯨꯟꯗꯥ ꯇꯧꯗꯨꯅ ꯃꯤꯕꯨ ꯀꯤꯍꯟ ꯈꯪꯒꯠꯂꯒ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ ꯈꯜꯂꯤꯕꯗꯣ ꯃꯗꯨ ꯊꯥꯗꯣꯛ ꯑꯗꯨꯒ ꯅꯨꯄꯤ ꯅꯪꯁꯨꯅꯤ ꯍꯥꯏꯗꯨꯅ ꯑꯔꯤꯁꯃꯥꯗ ꯌꯦꯡꯂꯛꯂꯤ ꯅꯨꯄꯥꯅ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯇꯨꯃꯤꯟ ꯂꯩꯊꯣꯛꯇꯦ ꯅꯨꯄꯥꯗ ꯅꯝꯗꯅ ꯂꯩꯁꯤꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯦ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯈꯪꯉꯨ ꯅꯪꯒꯤ ꯅꯁꯥꯒꯤ ꯅꯖꯥꯇꯤ ꯇꯤꯟꯅꯕ ꯌꯦꯡꯕ ꯈꯟꯕ ꯌꯥꯗ꯭ꯔꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯅꯪ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯋꯥꯊꯣꯛ ꯆꯥꯎꯕꯤꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯊꯤꯅ ꯉꯥꯡꯂꯕꯗꯨꯗꯗꯤ ꯔꯥꯕꯣꯟ ꯁꯥꯎꯗꯨꯅ ꯆꯟꯗ꯭ꯔꯕꯨ ꯐꯨꯔꯛꯂꯤ ꯑꯦꯟꯖꯦꯂꯥ ꯄꯥꯕꯨꯡ ꯐꯨꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯦ ꯁꯨꯁꯤꯂꯥ ꯇꯧꯐꯝ ꯈꯪꯗ ꯃꯆꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯛꯂꯤ ꯌꯥꯔꯦ ꯂꯦꯞꯄꯤꯔꯣ ꯑꯩ ꯂꯟꯊꯣꯏꯕꯕꯨ ꯀꯧꯒꯦ ꯏꯆꯥꯕꯨꯛꯇ ꯊꯥꯗꯣꯛꯄꯤꯕ꯭ꯔꯦ ꯄ꯭ꯂꯤꯖ ꯔꯥꯕꯣꯟ ꯃꯥꯗꯨ ꯇꯥꯕꯗ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯆꯟꯗ꯭ꯔꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯔꯛꯂꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ ꯂꯟꯊꯣꯏꯕꯒꯤ ꯋꯥꯆꯞꯇ ꯊꯥꯖꯤꯟꯈꯤ ꯆꯟꯗ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯦ ꯁꯨꯁꯤꯂꯥ ꯑꯦꯟꯖꯦꯂꯥ ꯃꯄꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯀꯟꯅ ꯀꯞꯇꯨꯅ ꯃꯄꯥ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯔꯤ ꯇꯟꯖꯥꯗꯨꯗ ꯄꯟꯗꯤꯠꯖꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯄꯤꯔꯤꯕ ꯃꯇꯝ ꯑꯗꯨ ꯈꯖꯤꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯤ ꯄꯤꯔꯤꯕ ꯃꯇꯝꯁꯦ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯑꯐꯕ ꯐꯣꯜ ꯑꯣꯏꯔꯔꯣꯏ ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯇꯦꯟꯒꯅꯤ ꯍꯥꯏꯔꯔꯤ ꯔꯥꯕꯣꯟ ꯄꯥꯈꯠꯄ ꯄꯣꯛꯂꯛꯂꯤ ꯏꯁꯣꯔꯕꯨꯗꯤ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛ ꯁꯣꯝꯗꯅ ꯂꯟꯊꯣꯏꯕꯅ ꯃꯅꯨꯡꯗ ꯏ ꯄꯤꯔꯤꯉꯩ ꯃꯄꯥꯟꯗ ꯔꯣꯕꯤꯟꯅ ꯕꯥ ꯑꯩ ꯀꯣꯐꯤ ꯂꯩꯔꯛꯀꯦ ꯑꯣꯄꯦꯟꯅ ꯋꯥꯔꯕꯣꯅꯦ ꯋꯥꯗꯦꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯕꯗꯣ ꯋꯥꯏꯅ ꯇꯧꯅꯤ ꯕꯤꯖꯦꯟꯇꯤꯅ ꯆꯠꯂꯣ ꯑꯩꯈꯣꯏ ꯂꯩꯔꯝꯃꯒꯦ ꯍꯣꯏ ꯃꯥ ꯍꯥꯏꯗꯨꯅ ꯔꯣꯕꯤꯟ ꯒꯦꯠ ꯋꯥꯡꯃꯗ ꯊꯣꯛꯈ꯭ꯔꯦ ꯕꯤꯖꯦꯟꯇꯤ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯇꯥꯃꯣ ꯀꯩꯗꯧꯔꯦ ꯍꯟꯗꯛꯁꯦ ꯃꯪꯍꯥ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯃꯤꯠꯅ ꯏꯆꯣꯡ ꯆꯣꯡꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯀꯨ ꯃꯪ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯈꯪꯗꯦ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯃꯁꯨ ꯍꯦꯛ ꯇꯧꯔꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯥꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯅ ꯇꯧꯔꯤꯅꯤ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯕꯤꯖꯦꯟꯇꯤꯕꯨ ꯊꯦꯝꯖꯤꯜꯂꯤ ꯔꯣꯕꯤꯟ ꯀꯣꯐꯤ ꯀꯞ 3 ꯂꯩꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯇꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯦꯡꯂꯤ ꯑꯩꯒꯤ ꯃꯦꯁꯦꯖ ꯅꯠꯇꯦꯅꯦ ꯂꯟꯊꯣꯏꯕꯒꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯌꯦꯡꯂꯤ ꯍꯥꯡꯂꯗꯨꯅ ꯊꯥꯔꯛꯂꯤꯕ ꯚꯤꯗꯤꯑꯣꯗꯨ ꯎꯕꯗ ꯔꯣꯕꯤꯟ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯔꯣꯕꯤꯟ ꯑꯦꯟꯖꯦꯂꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯞꯂꯤ ꯆꯦꯜꯂꯛꯈꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯀꯣꯜꯁꯨ ꯂꯥꯛꯂꯤ ꯔꯣꯕꯤꯟ ꯆꯦꯅ ꯀꯣꯜꯗꯨ ꯄꯥꯏ ꯀꯔꯤꯁꯨ ꯈꯨꯝꯗ ꯁꯨꯁꯤꯂꯥ ꯀꯞꯂꯗꯨꯅ ꯂꯟꯊꯣꯏꯕ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯕꯕꯥꯕꯨꯛꯇ ꯀꯜꯂꯨ ꯂꯥꯛꯇꯦ ꯌꯨꯝꯗꯝꯇ ꯍꯜꯂꯛꯎꯅꯦ ꯋꯥꯍꯩꯗꯨ ꯈꯛꯅꯦ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯐꯣꯟꯗꯣ ꯔꯥꯕꯣꯟ ꯑꯃꯨꯛ ꯄꯥꯏꯔꯛꯂꯤ ꯊꯥꯈ꯭ꯔꯤꯕ ꯚꯤꯗꯤꯑꯣꯗꯨ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯕꯨ ꯀꯅꯤꯡꯂꯕꯗꯤ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯀꯗꯕꯅꯤ ꯈꯪꯂꯕ ꯔꯣꯕꯤꯟ ꯋꯥꯗꯤ ꯉꯥꯡꯗ ꯐꯣꯟꯗꯨ ꯊꯝꯂꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯃꯌꯨꯝ ꯇꯥꯅ ꯆꯦꯜꯂꯛꯂꯤ ꯌꯨꯝ ꯌꯧꯔꯛꯂꯤ ꯔꯣꯕꯤꯟ
ꯑꯦꯟꯖꯦꯂꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤ ꯂꯟꯊꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯔꯥꯕꯣꯟ꯫ ꯑꯦꯟꯖꯦꯂꯥꯗꯤ ꯃꯁꯥꯗꯨ ꯍꯥꯟꯅꯒꯤ ꯈꯔ ꯁꯣꯟꯕꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯣꯕꯤꯟ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯁꯨꯁꯤꯂꯥ ꯀꯞꯂꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯔꯣꯕꯤꯟ, ꯅꯆꯟꯒꯨꯝꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨꯅꯦ, ꯃꯥꯃꯨꯝꯇ ꯄꯣꯊꯥꯍꯜꯂꯨꯅꯦ꯫ ꯔꯣꯕꯤꯟ ꯀꯞꯅ ꯀꯞꯅ ꯑꯦꯟꯖꯦꯂꯥꯒꯤ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯣꯐꯥꯗ ꯊꯥꯡꯒꯠꯂꯛꯇꯨꯅ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯗꯥꯔꯤꯕ ꯆꯟꯗ꯭ꯔꯒꯤ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯔꯥꯕꯣꯟꯒꯤ ꯃꯤꯅ ꯆꯪꯂꯛꯇꯨꯅ ꯔꯣꯕꯤꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯁꯤꯂꯥ ꯄꯥꯈꯠꯅ ꯇꯧꯅꯣ, ꯏꯆꯥꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯅꯈꯣꯏꯅꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯁꯥ ꯉꯥꯛꯇꯅꯤꯅꯦ, ꯅꯣꯏ ꯁꯥꯅꯤꯅꯦ꯫ ꯔꯣꯕꯤꯟꯕꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯐꯥꯗꯨꯅ ꯊꯝꯂꯤ꯫ ꯂꯟꯊꯣꯏꯕꯗꯤ? ꯂꯟꯊꯣꯏꯕ ꯃꯐꯝꯁꯤꯗ ꯂꯩꯇꯦ꯫ ꯁꯦꯡꯅ ꯍꯥꯏꯍꯧꯕꯅ ꯈꯨꯗꯤꯡꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯔꯣꯕꯤꯟꯁꯨ ꯁꯥꯎꯅ, ꯅꯪꯅ ꯒꯨꯟꯗꯥ ꯑꯣꯏꯔꯒ ꯅꯆꯥꯅꯨꯄꯤꯕꯨ ꯅꯨꯄꯥ ꯐꯥꯗꯨꯅ ꯊꯥꯖꯒꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯇꯨꯀꯠꯆꯩꯅꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯒ ꯀꯔꯤꯒꯤ ꯃꯔꯥꯜ ꯂꯩꯇꯕꯁꯤꯡꯕꯨ ꯑꯣꯠꯂꯤ? ꯄꯟꯗꯤꯠꯖꯤ ꯑꯗꯨꯅ ꯃꯇꯝ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯅꯆꯥꯒꯤ ꯑꯐꯕ ꯇꯥꯡꯈꯠꯂꯛꯄꯒꯤ ꯃꯄꯣꯛꯀꯤ ꯄꯤꯕ ꯃꯇꯝ ꯂꯣꯏꯔꯦ꯫ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯅꯆꯥ ꯂꯨꯍꯣꯡꯍꯧꯕ ꯇꯥꯔꯒꯗꯤ ꯅꯆꯥꯒꯤ ꯑꯐꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯔꯥꯕꯣꯟ ꯄꯥꯈꯠꯅ ꯅꯠꯇꯦ ꯄꯟꯗꯤꯠꯖꯤ, ꯎꯄꯥꯏ ꯑꯃ ꯌꯦꯡꯕꯤꯌꯨ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯍꯥꯟꯅ ꯏꯆꯥꯒꯤ ꯕꯣꯔ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯆꯥꯅ ꯄꯥꯝꯕ ꯕꯣꯔ ꯐꯪꯗ꯭ꯔꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯟꯗꯤꯠꯖꯤ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯔꯤꯁꯃꯥ ꯁꯥꯎꯅ ꯗꯦꯗꯦ, ꯅꯪꯅ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛꯁꯤ ꯐꯥꯎꯕ ꯄꯤꯕ ꯉꯝꯗꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯅꯤ? ꯅꯪ ꯌꯥꯝ ꯐꯠꯇꯦ, ꯅꯪ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯕꯣꯟ ꯂꯥꯛꯀꯗꯕ ꯃꯆꯥꯒꯤ ꯂꯥꯏꯕꯛꯀꯤ ꯈꯟꯕꯗ ꯎꯪꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯟꯗ꯭ꯔ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯇꯞꯅ꯫ ꯁꯨꯁꯤꯂꯥꯅ ꯃꯣꯏ ꯕꯕꯥ꯫ ꯆꯟꯗ꯭ꯔ ꯁꯣꯟꯊꯔꯕ ꯈꯣꯟꯖꯦꯜꯗ ꯅꯆꯥꯅꯨꯄꯤꯗꯤ ꯃꯃꯥ? ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯆꯟꯗ꯭ꯔ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯂꯤ꯫ ꯔꯥꯕꯣꯟ ꯆꯟꯗ꯭ꯔꯕꯨ ꯈꯥꯅ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ, ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯆꯟꯗ꯭ꯔ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯂꯣꯏ ꯍꯥꯏꯗꯨꯅ꯫ ꯉꯜꯂꯤꯉꯩ ꯅꯖꯥꯇꯤ ꯑꯃ ꯊꯤꯗꯨꯅ ꯅꯆꯥꯅꯨꯄꯤꯒꯤ ꯕꯣꯔ ꯈꯜꯂꯝꯕ ꯀꯔꯤ ꯀꯥꯏ? ꯔꯥꯕꯣꯟꯁꯨ ꯍꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯑꯩꯇꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯥꯡꯍꯟꯕ? ꯏꯆꯥꯅ ꯋꯥꯅ ꯂꯦꯟꯕ ꯌꯦꯡꯗꯨꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯊꯤꯍꯟꯕꯒꯤ ꯅꯈꯣꯏꯁꯨ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯈꯣꯏꯅ ꯅꯤꯡꯕ ꯕꯣꯔ ꯅꯤꯖꯍꯧꯔꯣ꯫ ꯔꯣꯕꯤꯟ ꯁꯥꯎꯅ ꯄꯥꯡꯗꯕ ꯃꯤ, ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯁꯣꯟꯕꯗ ꯅꯊꯧꯅ ꯗꯣꯜꯂꯒꯅꯨ꯫ ꯔꯥꯕꯣꯟ ꯁꯥꯎꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯣꯕꯤꯟꯕꯨ ꯊꯤꯟꯈꯤ꯫ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯁꯨꯁꯤꯂꯥ ꯔꯣꯕꯤꯟ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯍꯧꯗꯦ꯫ ꯔꯥꯕꯣꯟ ꯁꯨꯁꯤꯂꯥꯕꯨ ꯑꯃꯨꯛ ꯊꯥꯡꯗꯨꯅ ꯊꯤꯜꯂꯤ꯫ ꯁꯨꯁꯤꯂꯥꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯦꯟꯖꯦꯂꯥ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯏꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯦꯟꯖꯦꯂꯥ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯀꯧꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯆꯟꯗ꯭ꯔ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ, ꯍꯥꯠꯂꯨ, ꯑꯩꯕꯨꯁꯨ ꯍꯥꯠꯂꯨ꯫ ꯃꯔꯥꯜ ꯂꯩꯇꯕ, ꯈꯨꯠ ꯍꯟꯕꯗ ꯉꯝꯂꯔꯣꯏꯗꯕ ꯊꯧꯅꯥ ꯁꯣꯟꯕ ꯃꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯎ, ꯑꯀꯟꯕ ꯊꯧꯅꯥ ꯐꯕ ꯃꯤꯗ ꯍꯥꯏꯅꯅꯕ꯫ ꯍꯥꯠꯀꯅꯤ, ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯕꯨꯁꯨ ꯊꯥꯡꯅ ꯊꯤꯜꯂꯤ꯫ ꯑꯦꯟꯖꯦꯂꯥ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯄꯥꯕꯨ ꯊꯥꯡꯅ ꯊꯤꯟꯕ ꯑꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯄꯥꯕꯨ ꯀꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯁꯣꯜꯂꯕ ꯃꯁꯥꯗꯨ ꯁꯣꯜꯂꯤ ꯇꯧꯗꯨꯅ ꯉꯝꯗ ꯁꯣꯐꯥ ꯑꯗꯨꯗꯒꯤ ꯁꯤꯠꯇꯨꯅ ꯆꯪꯂꯛꯂꯤ꯫ ꯔꯥꯕꯣꯟ ꯇꯝꯊꯤꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯑꯦꯟꯖꯦꯂꯥꯕꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯔꯥꯕꯣꯟꯒꯤ ꯀꯣꯜ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤ ꯑꯃꯅ ꯔꯥꯕꯣꯟꯕꯨ ꯄꯥꯏꯍꯜꯂꯛꯂꯤ꯫ ꯍꯜꯂꯣ꯫ ꯐꯣꯟꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯨꯠꯇ ꯄꯩꯔꯝꯕ ꯏ ꯇꯩꯔꯕ ꯊꯥꯡ ꯑꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫
ꯑꯔꯤꯁꯃꯥꯟ ꯒꯥꯔꯤꯅ ꯊꯣꯡꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ꯫ ꯔꯥꯕꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯁꯤꯡꯗꯨꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯤꯡꯅ ꯆꯦꯟꯈ꯭ꯔꯤ꯫ ꯑꯦꯟꯖꯦꯂꯥ ꯃꯃꯥꯒꯤ ꯅꯥꯛꯇ ꯋꯥꯅ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯗꯤ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯑꯦꯟꯖꯦꯂꯥ ꯇꯧꯐꯝ ꯈꯪꯗ ꯀꯛꯉꯥꯎꯅꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ꯫ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕ ꯅꯪꯍꯧꯗ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯄꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯛꯂꯔꯣꯏꯗꯕ ꯃꯄꯥꯕꯨ ꯃꯁꯥ ꯅꯣꯝ ꯅꯣꯝꯗꯨꯅ ꯀꯞꯅ ꯀꯞꯅ ꯀꯧꯔꯤ꯫ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯆꯥ ꯑꯩꯒꯤ ꯏꯇꯧꯁꯦ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯈꯣ ꯍꯥꯏꯗꯨꯅ꯫ ꯔꯣꯕꯤꯟ ꯌꯥꯝꯅ ꯋꯥꯅ ꯑꯦꯟꯖꯦꯂꯥꯕꯨ ꯀꯧꯖꯔꯛꯂꯤ꯫ ꯑꯦꯟꯖꯦꯂꯥ꯫ ꯑꯦꯟꯖꯦꯂꯥ ꯉꯛꯅ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯔꯣꯕꯤꯟꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤ ꯁꯟꯁꯥꯔꯗꯨꯅ꯫ ꯔꯣꯕꯤꯟꯕꯨ ꯑꯦꯟꯖꯦꯂꯥꯒꯤ ꯇꯝꯄꯥꯛꯇ ꯃꯣꯟꯒꯪꯅ ꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯦꯟꯖꯦꯂꯥꯅ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯤ꯫ ꯇꯥꯔꯛꯂꯤꯕ ꯑꯦꯟꯖꯦꯂꯥꯒꯤ ꯄꯤꯁꯤꯡ ꯑꯗꯨꯁꯨ ꯔꯣꯕꯤꯟꯒꯤ ꯂꯥꯏꯕꯛꯇ ꯇꯞ ꯇꯞ ꯂꯦꯞꯇꯅ ꯇꯥꯔꯤ꯫ ꯔꯣꯕꯤꯟ꯫ ꯔꯣꯕꯤꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯦꯟꯖꯦꯂꯥꯕꯨ ꯌꯦꯡꯂꯛꯂꯤ ꯄꯤ ꯏꯔꯥ ꯁꯤꯟꯊꯔꯗꯨꯅ꯫ ꯀꯞꯀꯅꯨ ꯑꯄꯪꯕꯤ꯫ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯔꯣꯕꯤꯟ꯫ ꯀꯞꯀꯅꯨ꯫ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯍꯥꯏꯔꯣ꯫ ꯂꯟꯊꯣꯏꯕꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯑꯦꯟꯖꯦꯂꯥ꯫ ꯑꯩꯅ ꯇꯧꯒꯦ ꯈꯟꯖꯔꯝꯕ ꯊꯕꯛꯁꯤꯃꯇꯪꯗꯤ ꯅꯪꯅ ꯑꯩꯒꯤ ꯈꯜꯂꯒ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯛꯎꯀꯣ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯍꯥ? ꯑꯩ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏꯌꯦ꯫ ꯁꯦ ꯔꯣꯕꯤꯟ, ꯑꯩ ꯅꯪ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ? ꯁꯦ ꯅꯪ ꯆꯠꯈꯤꯅꯣ꯫ ꯑꯄꯪꯕꯤ, ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤ ꯉꯥꯛꯇꯅꯦ꯫ ꯑꯩꯅ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯂꯟꯊꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯛꯎꯀꯣ꯫ ꯑꯦꯟꯖꯦꯂꯥ ꯔꯣꯕꯤꯟꯕꯨ ꯅꯨꯡꯁꯤꯅ ꯆꯩꯖꯔꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯍꯦꯛꯇꯕ꯭ꯔꯥ ꯂꯟꯊꯣꯏꯕ? ꯂꯟꯊꯣꯏꯕꯅ ꯁꯨꯃꯥꯏ ꯂꯩꯁꯤ ꯀꯩꯅꯣ? ꯑꯩꯒꯤ ꯈꯟꯗꯨꯅ ꯍꯤꯡꯗ ꯌꯥꯗꯕꯅꯦ꯫ ꯁꯦ ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯣ꯫ ꯑꯩꯈꯣꯏꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯣ꯫ ꯇꯥꯔꯔꯣꯏ ꯈꯪꯂꯁꯨ ꯑꯦꯟꯖꯦꯂꯥ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯦꯟꯖꯦꯂꯥ, ꯅꯪ ꯑꯩꯕꯨꯗꯤ ꯀꯥꯎꯈꯤꯅꯨꯀꯣ꯫ ꯑꯩꯕꯨ ꯍꯦꯛ ꯀꯥꯎꯔꯕ ꯂꯩꯔꯩꯕꯥꯛꯇꯒꯤ ꯅꯊꯥ ꯂꯩꯔꯛꯀꯗꯣꯏꯅꯤ꯫ ꯔꯣꯕꯤꯟꯁꯨ ꯀꯞꯂꯤ꯫ ꯑꯦꯟꯖꯦꯂꯥ ꯇꯧꯐꯝ ꯈꯪꯗ ꯔꯣꯕꯤꯟꯕꯨ ꯃꯊꯥꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯕ ꯃꯆꯥ ꯀꯥꯏꯅꯔꯕ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯑꯩꯒꯤ ꯃꯃꯥ ꯕꯕꯥ, ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ꯫ ꯅꯪ ꯂꯨꯍꯣꯡꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯀꯅꯥꯒꯤꯁꯨ ꯎꯌꯦꯟꯕ ꯄꯥꯝꯗꯤꯌꯦ ꯑꯦꯟꯖꯦꯂꯥ꯫ ꯅꯪꯗꯤ ꯑꯩꯒꯤ ꯈꯛꯇꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯂꯩꯕꯤꯌꯨꯀꯣ꯫ ꯔꯣꯕꯤꯟ, ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯄꯣꯛꯂꯛꯂꯕ ꯃꯄꯣꯛꯅꯤ꯫ ꯑꯩ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯣꯏꯌꯦ꯫ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯗ ꯑꯩꯒꯤ ꯊꯧꯅꯥ ꯆꯪꯏ꯫ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯇ ꯊꯃꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯅ ꯊꯝꯃꯣꯏ꯫ ꯔꯣꯕꯤꯟ ꯃꯃꯣꯟ ꯅꯣꯛꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯅ ꯀꯔꯤ ꯍꯥꯏ? ꯑꯦꯟꯖꯦꯂꯥ ꯉꯛ ꯌꯦꯡꯂꯛꯂꯤ꯫ ꯅꯄꯨꯔꯣꯏꯕꯗ
ꯃꯤꯡ ꯀꯧꯅꯕ꯭ꯔꯥ? Robin shore wana holakli Angela pakatna Robin ni masada nomli. Robin yam wana makamang tarakli. Lamday kupsida. Dada hayduda. Amang tangti kaudana. Mapuksi. Mahiyan kajagi. Angela kapna nungsina Robin da ahanba amasung aroy boy na kaurakli. Dada. Robin nok tawrakli thangnaba mikupta kaplaga Angela ge makut puche na paishindo na hayrakli. Angela, ay nagbuduksi. Ay nagbatalog doon at hindi, Angela. Angela siya kapna Robin mo nungsina che na konjarakli. Robin sa punsige aroy boy na che na Angela bu konjaran ba makuto tapna thadorak to na taibang malangda Robin gi thawai na tinkri. Nungsiba apamba kalakpa pumbado thadoklamda na chatkri. Angela kapna mabu thadokta na chatkri haiba khangnabaso koli bu makuto thadokta kap duna che na koli kau duna Robin gi laibakta so nungsina chupiri. Somdana lanthoibado ilawgadaba jangdagi khare henjinkhiduna masado khare sonthare Bizentina nachanupaduna kadai chakrage yum chatlamgadaba maline maung ama tawbane baba yumda chatlasira adude hoi icha se soiramni da tawrise adumai haidu bu kaiginu phatti mi moipa soire Bizinti machin tumthokduna murum soli. Kaino khangdeba apabaw haimta thokdaba sibo. Imai pema kaishu khaiba sunataba sida nangsisu ko law jalasi. Asumna makoi ahomdo yomda halakli. Imong changlakpada tawramliba matawado obada Bizinti machagi nakta chensinduna konduna kapli. Angela di ungladuna anghawbigum phamli.